AR amana mapang taruk nongmay nakaplagang masa sijakre. Churachandpurdagi sangpi baite kauba taraga mga subay AR gi havildar amana mathaw tawminariba officer ama yauna rifleman taruk nongmay nakaptuna asokapan nang halaba matong masa mathanta nongmay nakapsinduna sijakre. Hairiba thogdog asi ngahan ahing nongyay matong pung anirom tabada Chandel District ki Chakpi Karong Police Station gi manungsan ba sajik tampaki taraga mga subay AR gi ranatop ki B company da thokibane thogdog adu da soklaba AR gi personnel sing adudi B Apundas, Rahul Kumar, Pradip Mandal, Mohan Kumar, Suraj Kumar amasung Ramesh Chandra Kauwe soklaba personnel sing adu Laimakong Army Hospital da laikan akre. Makoy sing adugi manung da Ramesh Chandra made Rahul gi phibam lure. Panbayabadi rifleman taruk nongmay nakaplam liba sangpi vaiti asi hawkiba tangkunda. Suti laurubadagi pos asida lakbada ngay rivane. Amaromda IGAR South ki PRO dagi fangba pawgi matungin nang thogdok asi hawji lamdam asida thogliba irang asiga mari lainade. Soklaba sing adu Manipur dagi amata yawde. Miyamna thogdok asiga mari lainana tonga sandok pigan uhay nasu apil tawrakleng.